Indo Myanmar border nakna Myanmar gi Saigang division gi Tamu district ki manung sana laiba Ongzia amasung Manipur gi Kamjong district ki marakta Myanmar gi sarukta laiba adugi rebel group People's Defense Force PDF amasung KNA-B gi apun lanmee ga India gi notice the base tauba lalhoulup amagi laanmee singa Akanba mawongda noi kapnakhre haidi aswapa namadi misimina kaya yauri haina supaw sina makatari Thaudosi matang SKTV news na pamapawgi matung inadi nongmei kapnabagi thaudok ado ngarang numidang dagi Akanba mawongda satharakibani Indo Myanmar border nakna Myanmar gi sarukta laiba India gi notice the base tauba lalhoulup amagi kemta drone yauna nongmei kapsilaktuna landarakpadagi khutthoknabagi thaudok ado thokibani ngaseyuk phawba nakal ani gi marakta Akanba mawongda nongmei kapnakhi hairi Thaudo adu da hausi fawbada PDF amasung KNA-B gi laanmee tara hena sikri aduga mapanna asoka pannangkri haina panari amaromda India gi notice the base tauba lalhoulup amagi su mi ahum asopan nangle hairi PDF amasung KNA-B na landarakiba kem aduda Myanmar Army gi Infantry Battalion amagi laanmee singsu haukiba matam kharadagi hauna lairaki hairi maduga loinana PDF amasung KNA-B gi apurba laanmee na kem aduda thasi ki tang taretagi hauna landana bo honarakibani haina supawasina makatari haujiksu thaudok thopam da sauna ungkhanaduna makhata na ngaihak lepduraba matungda khutthoknari nakalamramda Indo Myanmar gi border pillar number Marftra amasung Mutramathoi gi marakta laiba mafam singda Indian Army sangsinduna ngamkhai gi sarukta Akanba mawongda ngak senba ki thabaksu kana sathari hairi